RK.Mangalsana Imphal Wahengbam Rajesh na pau panjari ahan med maroiba pau Security Force na Rajesh sigi mafam kya da thihumgi thabak chathakre kulai amadi miyamdagi sel khaibada chenaba mioi phagat pangamle NEET PG entrance examination ngasi pangthokani haina tawramba adu yeithokre NEET undergraduate parikha CBI da thijalalagani amasung Lok Sabha mikhal da mai paklaba mirep sing hayeng Lok Sabha gi sadasya oina wasak lorgani Sabha animaki mifam da Rashtrapati na tha sigi kuntareta wa ngangani Security Force na Rajesh sigi ching amasung tampaki chingnaba mafam singda thihumgi thabak chathabaga loinana bunker kayamarum thugai kre hari Manipur Police ki control room na thokpa cherol amada hai Security Force na Kangpopi jila gi 0 point area da bunker ahum thugai ki Thawbal jila gi Waithok chingkhong dagi 12 bore single barrel ama 12 bolt action rifle ama magazine yauba SMG ama revolver ani 2-inch mortar shell mari hand grenade ahum na chingba phagat pangam ki hari Imphal iski komba marugi ising thembidagi chingkhong phawbagi dagi local made single barrel nongmai ama magazine yauba local made pistol ani atepa pompi ama detonator yaudaba hand grenade ahum nongmai marusing amadi walkie talkie phagapangam ki Security Force na ngarang Kangpopi jila gi Bongol khulda truck driver sing dagi sel khaibada chenaba mioi ama phabangam le hari mangon dagi sel amasung mobile phone ama phangle hari Atopa thokdok amada ngarang Manipur Police na Imphal West jila dagi KCP City Meitegi mioi ahum phare hari makoi miyam dagi sel khaibada chenabani hari makoi dagi chaka mari panba gari ama phangbangam le National Highway 37 amasung National Highway 2 da akanba sexual thoranga loinana tangai phadra changba polam sing pusilakna ba honari highway asida punna gari changwa 18 Imphalom da changlakre hari Bisnupur jila gi Moirang subdivision gi Mukta High School lambi Kokila Bol Moirang dagi Hemam Nilamani ground ngang khalaikai Moirang gi paring ngasi curfew thamjin kre Bisnupur District Magistrate Laurembam Bikram Singh na thokpa cherolaman hai curfew leingai manungda kanaguma mioi amatana sokpan be yaba kuchuklai sing puduna chatpe yaroi haksel PhD MSPDCL Education Municipal Council gi karmachari sing amadi media gi mioi singi ondi curfew komthokani hari NEET PG entrance examination ngasi pangthokani haina tawramba adu kendra gi haksel mantraloy na yeithokre parikha gi anoba tarik atum matamda lepdagani hari Medical tamdaba mahiroi singi damak National Board of Examination lauba NEET PG entrance examination gi thabak thorom sing amuk hanna yengsinnabagi damak haksel mantraloy na warep asi laurakpani Competitive parikha sing pangthopagi mawong matawda handak maral kaya siraliba adugi yenglaga haksel mantraloy na khongthang kya lokholakpani Parikha thagadaba mahiroi singda khudong sadaba mayhokna liba adubo haksel mantraloina nungaitaba poi adumoinama khongthang asi mahiroi singi swartha yenglaga lawrakpani hairi Maragasta NTNA sahi asigi May 5 da pangthokkiba NEET undergraduate parikha da aran ahui tawkiba adu tijinagi dwanga CBI da sinanaba warep lawre hairi Miyangi oiba parikha sing aran ahui tawdanabagi damak Kendra Sarkarna Public Examination Prevention of Unfair Means Act 2013 chanhale hari Amaramda National Testing Agency NTN lauba parikha sing asoi angam yahondana niyom chumna amadi manung mapan phauna pangthokna bagidamak Kendra gi Shiksha Mantraloina awang bathaki expert committee ama semkiba adubu UGC University Grant Commission thaganpa phongdorakli UGC gi chairman M Jagadish Kumar hai awang bathaki expert committee semba asina entrance parikha sing pangthokpada niti niyom chumhanabagi khongthang ama oigani Mang hai committee asina parikha tawbagi mawong mataw data security protocol hena kangkhananba amadi NTA gi thabak thorom sing hena mampangal kangkhanaba honabada chawna mateng oiragani tabiri ba pawasi RK.Mangalsana Imphal digini Taraipan suba Lok Sabha gi ahanba mifam hayengdagi hauragani mifam gi ahoba numita nauna sadasa oina khalabasing wasak lawgani Protem Speaker oina khalaba BJP lusingba Bhartu Hari Mahatapna nauna khalaba Lok Sabha gi sadasa singbu wasak lawgani Lok Sabha gi anoba adaksa khanbena gimikalna lagliba yumcha kaishan numita pangthokani thasigi kuntreta Rashtrapati Draupadi Murmuna Lok Sabha amasung Rajya Sabha gi apunba mifamda wangangani Rajya Sabha gi mifam lagliba sakol se numitegi hogani sangsaki sabha animaki mifam mathang thagi ahumda loisangani
T20 Men's Cricket World Cup ki Super 8 match amada ngarang Bharat na Bangladesh pu run yankai da thoikre. West Indies ki Antigua da leiba Sir Vivian Richards Stadium da sanakiba match ta hana batting tawkiba Bharat na apiba over da wicket manga turaga run chama marfuda taruk loki. Bangladesh na wicket nipan turaga supna tagi run chama ni putaruk loba ngamki. Hauzik West Indies ka Arnold Spell Stadium da Australia ga sanari. Tos ngamdana Australia na Afghanistan po hana betting tahunbada over tarani thui ball anida wicket punamak turaga run marfudradamak lauri. Ngasi phongba pausi singi maruba pauk singi damak hauzik Rajkumari Mangalsana leire Mangalsana. Thagachari Rajesh Senapati District Students Association na Naga jurisdiction da kuki singna pot yon bagi athing ba thambagi pau amasung Jiribam da panduna leirakiba oil tanker gas bullet sing Imphal da thorakhebagi pau na ngasi phongnariba pauche singda maroiba pau oina phongli Senapati gi Naga jurisdiction da gi kuki singda pot pi bada athing ba thamkre haiba pau asina pokna phamda ahan ba headline tawri pau asimak tongan mamong da headline tawduna People's Chronicle Sangai Express ki edition animak Sana Leibag HL Express Manipur News amasung Imphal Free Press ta ahan ba lamai da phongnari Huyen lan pau da Jiribam gi lup tara na hayeng numidang wairam pung taruk phawbugi manung da leingak ta aroiba matam tharak le haiba pau asina ahan ba headline tawri Headline asigi makhada hayeng numidang wairam pung taruk phawbugi manung da matik chaba security ngak laga relief camp sing da Lerakliba miyoy sing masa-masagi laikai da hanjil handrabadi akan ba khongjang jangsilaka dauri haiba pau asina color headline tawduna phongli Sanga Express Manipuri edition da miyam butin kangum na ubadi langani haiba hanagi Deputy Chief Minister Gai Khangam gi wafam na ahan ba headline tawri pau simak tongan mamong da headline tawduna pokna pham Sanga Express Manipuri edition People's Chronicle Huyen lan pau amasung Sana Leibag ta maroi ba pau oina phongnari Naharol gi thaudangda mitai amadi naga singda attack taunanaba masing yamlaba kuki militant sing Jiribam amasung Tamenglong maikaida thomjin ba hokre haiba pau asina ahan ba headline tawri headline asigi makhada NSCN IM gi kadar sina kuki militant sing thengnanaba sem saraga laikre haiba pau asina color headline tawduna phongli Manipur News ta Chief Minister N Biren Guwahati pangkre haiba pau asina ahan ba headline tawri pau asimak tongan mamong da headline tawduna Huyen lan pau amasung Sanga Express ki edition animak ta maruiba pau oina phongli Sana Leibag ta Tengnopal gi maring area da illegal immigrant lisinga maga chamri ga kunipan leire haiba Real Ram Area Maring Organization Ramo gi wafam na ani shuba headline tawri Imphal Free Press da Khwairamban Ima Kaithel Coordinating Committee for Peace na Manipur da thokliba irang asigi matangda Parliament da debate tawgadabani haiba pau asina ani shuba headline tawri pau simak tongan mamong da headline tawduna Sanga Express ki edition animak amasung Manipur News ta maruiba pau oina phongnari Sanga Express English edition da Jiribam da panduna lairamba oil tanker amasung gas bullet sing Imphal tamna tholakre haiba pau na ahan ba lamai da phongli pau simak tongan mamong da headline tawduna Manipur News People's Chronicle pokna pham Sana Leibag Sanga Express ki edition animak amasung Huyen lan pau da maruiba pau oina phongna ba ure Manipur gi irang asi Assam yohandanaba Himanta Biswa Sarma na mari lainaba singda khanghan khra haiba pau na HL Express ki ahan balamai da phongli pau simak tongan mamong da headline tawduna pokna pham da sa phongli pokna pham da kuki sing separate administration gi mahutta union territory oina demand tawri haiba pau asina ani shuba headline tawri headline asigi makhada hayeng district mari da mass rally chatna namba sem sakre haiba pau na color headline tawri Rajesh Thagachari Mangalsana aroibada maroiba pau Security Force na Raija sigi mafam kya da thi humbagi thabak chathakre kulai amadi miyam dagi sel khaibla chenaba miyoi phagat pangamle NEET Postgraduate Entrance Examination ngasi pangthokani haina tawramba du Kendra gi Haksel Mantraloy na yeithokre NEET Undergraduate Parikha da aran ahui tawkiba adu CBI da thijalalagani amasung Lok Sabha Mikal da naunampai paklaglaba mirep sing hayeng Lok Sabha gi sadasya oina wasak lauragani Sabha animaki mifam da Rashtrapati na tha sigi kuntareta wa ngangani Paulo Jare